Meetei gi imung manung da changaga saram chachapa cookie sinjana Meetei gi imung manung da mai thari base moi gi icham chamna Meetei maichambu asmaina cookie na tamthina hali hu jiri bamda lanjena ba hore asi tanja siga hoji mafam jiga changjalaga cookie na Meetei gi jum mai thare aduni Meetei ju sauri banina cookie gi jum mai thage haira ani aba aduga mu Meetei na adu tore Meetei phana ba punna ba se mam thokla ani aba aduga huji Meetei micham da aduk tamthina hatlaga moina langchi ami bado ada mafam duga aduguma irang saudu iba mioi do pung kunmari gi manung da pharaga puthok piu haina akoi jiri bam gi CSO organization na thami ba wafam se akoi gi lairy ba hujik laingak na asi phajana miyang changhan biraga mafam se athuba matamda mafam duga Meetei da halan ba mioi do adu serak pihan janinge ba wafam se thamage aduga Hoji cookie na Meetei hatle hoji cookie na Meetei gi yum mai thare adu idi Meetei na su asawbagi maina cookie hat ke herani cookie yum mai thage heragani adu gi kanda na mok Meetei myam na mok kai herakte hoji Meetei gi pai ba license gan su phajan biraga moina mafam duga chatlaga hoji takha bagi adu me mato mong makha ta na su kumtha bagi su mami su ude adu makha ta na kari tawdori ba asidi puri ba lengak na khangare adu makha ta na Kai lakpado hayeng asigi matang da video semjarake hujik masa ama amda yengmina gi si mayam jiri bamgi ichino mayam cheksina mitna singna leibiu cookie singna moi magi mayam da round to sali adugmo pausu taba phangi aduna hujik akhoi gi Meetei singna pirakpa pau aduga moi cookie sing su kari pau lai asuguma se pau loksan bale pi ganu aduga leiriba jiri gi ichino ima sing mayam punama wakhal thongna handabi ganu Meetei mayam ama leiri aduga mathau tarakpa matamdadi akoi apun moina lepminaragani aduna hujik ki oina mafam duga jari da lebe ichino singna thongna linggen hujik phariba dumaina asum pharaga mayok na biu adu ibdo pakhang bana matam khudima pu thaujan birakani akoi Meetei di lalu dabani na ngarang su Meetei da mokhoina hana hauraga asi lanse thoki bani ado hujik moina adumaina tawrabani na akoi su tumina leibasing amaktare nungai taba achakpa sauningba myama tawrani aduna pung kunmari bhaugi manungda asumba result ama asugumba mioi do kana na phara puthupi khotopi haibagi thabak chathana CSO mayamna thami bani na pung kunmari gi matungda lawga do phirep to akoi chino myam pun moina lomina si aduga hujik ki oina di mayam section na lebiu asi haijaraga losenjarage hojai dagi pari mom channel la video se semjarakpadi mayam su uramani uraga so mayam na amukamuk asiga translation video si su mayam na phangamani adu so ina si ubada mayam da khatang share tawjarak ningbade video se share tawjarakpani adu ngasi gidi video se losenjarage video se ga so ina yaw khiba kya leiraga so mayam na ngakpi hojik se adu ki motive sensitive oiba matang ni aduna mayam video sang na hai roige section na leibana khwaidagi ahamba thodangni aduna thongnasu akoi handaba yade asi ofam se haijage ada ima leibak na yai phare kang leibak na yai phare budo pakhang mane yai phare asi ara lo sanjarage mathang video da amuk ai su thamgada ofam khara thamjarake ngasi gidi asungma video si toina thamjare lo sanjarage budo pakhang mane yai phare ichino mayam section na leibiu